ngasi phongkhiba tongan manipuri siphongsing amasum thokhiba thawdo wathoksingi maruoibe I pausing kongkasaraga manipur top channel gi mekedigi myamna thamjagi ahanbada ngasi phongkhiba siphongdigi editorial kalamdigi content amoina lokhasara kana myamna thamjagi miyamga waphangna hogadabani mikhal mamangda laikhai tathokna hogadabani haiba ngasigi editorial kalam si myamna thamjagi manipur gi anawba mikhal pangthokadaba numit nakshilakle nakshilakpagi haunaba mikhal sida saruk yagadaba political parties sing amasum makhoigi mirep oigadori besing khoirel masa pan khatnarakle election gi campaign nongmonomogi kan khatnarakle mikhal sida vote phangnabagi damak magi assembly constituency gi miyam themnanabagi damak tawdaba thabak laisilaktre sangaba urek yum tambadagina ningthamthagi phirol athaba maitan yenba lenga kemasum lanai pension gi senpham sing yenthokpa ising hapnaba syntax piba yauna voter singna pami pu haiduna khudombi bu het thilaklabadi adumak pibigi thawong sing leptana satharakle sel pu hairabasu pire punamaksi sanabum sengatpa lambi semjinba uku saba amasum tau haiba thabak sing tawbagi mathaktani phai tausanu thabak sing sina miyam punamakta kanaba oiza oithak sakthung manana pibamak thawandarabasu akaknaba mafam amagi miyoi kharagidi sauraba matengni makhoigi aram khorang basing koknaribani adubu hairiba thawang sing sidi lanai miyoi kharagi akaknaba arepa mafam kharkhaki wane thabak sing sina manipur gi assembly constituency humpugi singamasum tamgi oiba state sigi apunbe issue singadi mari leinaba nate masi oiragadi asigumba anauba mikhal sigi mangoinana miyoi khujo kharana khudong saba lahaunaba ngahak ki oiba asit akomda mating oinabani haiduna khud ani tingthoktuna lauksinbegi mahutta manipur miyamgi oiba hauzik mangda tariba wafam singa masum issue singsi matam kuinagi tung koinagi oina aroiba watupnaba ama puraknaba hotna hobuna sumloidra thawongsi satharasi hairibasi nauna pangthoklagadaba mikhal sigi khudong chaba lahorasi haibanati amaromdana pangthoklagadaba mikhal sina state sigi sahi mangagi anoba laibak lepkadoribana khudong chaba lahobagi wafam natana mikhal sida saruk yagadoriba mirep singa masum political parties singi sapsaba commitment sing issue sing sigi matangda lahogadabani mayoknariba issue sing si hauzik numit kharanida ngaisilaklaba mikhal mamangsida sangtainaba purakpa ngamloidabasingna mathangi sei mangada soidana thabakta onthokani haibigi section wa lahau pusungani hauzik mayoknariba issue singsigi manungda fong sana yauribasi maitai bu leibak sigi constitution gi schedule track ki lista chalhanbagi wafam manipur da sei kya gi mamangdigi lisang sina thamlakliba disturb area status lakhoktuna armed forces special power act 1958 pumlo lakhokpa satna halakliba inner line permit system asida watliba masak sing hapsinduna mapung fana satna hanba sanamahi lining satpa singbu leibak sigi minority religion gi lista iyahon bana singmani punamak sigi mathakda oithokani hekta thajadribo wafamda manipurigi senja thumja amasum huran lonjanbagi phatraba amot pathabak sing maru phongna muthatlaga lapna langthokiba amasum lairik laisu hairaba miyoi singna sanaba thabak sing pibani hairiba singsi thabak masa amasum angang amatanati adubo political will leiba khongpham setpa political leader amasum party amadi nipa thokpa lenga amanadi ngamdaba lairoidaba soidana arepa wakhai sing purapa ngamgadaba issue ngaktani maramasina anauba mikhal gi mangoinana issue sing asigi matangda hauzik anauba mikhal sigi damak king liba mirep oigadaba sing amasum makhoi gi political party singa miyam gi marakta mimang thokna wafhangnaduna laikhai ta thokna hauba sumgani singi district singi su manipur gi autonomous district council bill 2021 gi wafam su lairibana singtam gi miyam punna karino atabiyama nakhai sengdokna hauba sumgani khali maramdi issue sing si lebak miyam gi oiba issue ni aduga pangthokadoriba anauba mikhal sisu manipur gi miyam gi sahi manga gi lebak lepkadoriba election ni aduna mikhal mamang sida mireb amasum political party singi sapsaba phireb ama khangdo hauba sumgani lanai miyoi kharagi oiza oithak phangi lawjanam
pujanamgi khudongchaba phangi haiduna ai khita haiduna akhuba miyengda hantharaga laithokpa sumloi hana mirep oikrabasingsu kakrabasingsu aduga anauba karakadabasingdasu singtamgi miyam punamakna sap manana miyamne state sigi oiba para ama tambi hauba tangai fadi hainingi isu singda miyam amasum singtam khaibung taraga maril sumdaba lengak loi singna amukasu hana khudongchaba laukhini Manipur usida adumak hanjinduna laikhigani hainasu ngasigi editorial kalam sigi miyamna content oina miyamna thamjage Wakasa tarak poina to papaw mana China, Russia, Britain, US amadi France na nuclear lan thokpa matamda kanagum amatana zoi tawba ngamloi yana khare malem masida nuclear lan ama thokpa matamda kanagum amatana zoi tawba ngamloi haibisi malemgi shakti leiraba leibak US, Russia, China, Britain amadi France na yanaba purakhibaga loinana nuclear gi lan asi thokwa loidabani haiba wafam phongdokre Malemgi nuclear sakti leiraba leibak manga sina puna pikiba statement amada phongdoklibadi United Nations ki Security Council gi permanent members oiriba leibak manga sina nuclear gi sakti leiraba leibak singa sina lan thuandanabagi matangna khanakhibaga loinana strategic ki oina khudongthiba leiribasu hanta hananaba yanaba purakhi masigi sumathakta leibak singa sina security gi atmosphere ama semnabagi matangnasu yanaba purakhi Russia gi language version da pikiba statement aduda hairibana nuclear gi lana thokpa matamda winner haibisi leiroi lan haibisi kaidawnungdasu thokanba thokte amasum nuclear khulai sisinaduna lan soknarakpa matamda tambangamdaba sathiba makhal gi phal ama mayoknagani nuclear khulai singasi maru oina lan tholakpa thingnaba madi aggregation thingnaba masanga thoknabagi oina sejina phamthui France ki makedigi pikiba statement amana haribana malem gi oina nuclear gi sakti leibak manga sina nuclear khulai control tonaba madi thadoknabagi matangda sap manaba phirep ama nauhonana nengsingki makoina leibak masen gi oina amadi maikei kya longba khongthang sing paikhatuna nuclear control tonabagi wafamsu taksinki haina pawsna makhatana su phongdorakli Loishalak poina to papaw mana China thengnanaba Taiwan na advanced oiraba F-16 fighter jet deploy Toukhre China ga thengnanabagi damak Taiwan hena advanced oiramba F-16 fighter jet ki ahanba squadron deploy Toukhre haina official report amagi matung ina phongdorakli US na sabe hena advanced oiraba F-16 fighter jet singasi deploy tawbana China na ithat leiba sida akiba pirakpa matamda thengnanabagi mapangal kangkhat hanba ngamgani President Tsai Ing-wen na Kha Thangmu City CI da leiba air base da F-16 fighter jet ki squadron hapsin khibagi thauram adu yengsinki US ne hena advanced oiraba fighter jet sing pirakkiba si maru oina Taiwan amadi US partnership ki promise adu ngakna satli haibadu mayek singna takli Democratic ki belu ngakna satli leibak sing aduna sap manaba phirep amada leptuna thengna minarakani haibagi thajaba lei haina President ki makedigi su phongdoki haina paus na makhatana pali aduga hobskuina di myam pausi matang se lusinjarage amasum patoksagi bre sulkiba lankiba kya yawar kusu myam ngakpigani amasum matam geba maru eba I pausing su myam da lepa leitana update pizaraki ge haina su channel asigi makedigi su myam thamjari and thank you